Akaswani Imphal, Wahengbam Washington Pau Pajeri, Ahanbada, Maruiba Pau. BJP OBC Morsana, ngasi tongan mamapam kayada, Kungang Chachi Yum Changsi campaign Hodokre. Malem Gate Mapam Singaloina na Manipur de Sungasi, Easter Sunday Gitoram Pangtokli. Pradhan Mantri Narendra Modi na Hairi, Mahuk Shabu Yokatuna Tambai Bashi, Tiny Degis Narakpana, Laiba Kasida, Lamlaki Sa Uche Kamasung Akoi Bagi Pium Ngaksian Bagi Lamda, Sauna Mahiyan Bangamli. केंद्र की गृह मंत्री अमित शाह की नुमितिनी के अरुणाचल प्रदेश खोंगचट हयेंगदगी हौरगनी अमसुंग मालेम की होमियोपैथी नुमित का मरी लैनना हयेंग न्यू दिल्ली दा आयुष मंत्रालय ने सिंधुना विज्ञान की मिफम पांगथोकनी BJP OBC Morsana ngasi tongan mamapam kayada Kungang Chachi Yum Changsi campaign Hodokre. Sekmai Kendra ki manung chan na laiba loitang kunok do pangthok pathoramda BJP OBC Morsa Manipur ki in charge suwairiba Social Welfare Mantri Haikam Dingo Singh na hai. Kendra madi Rajya Sarkar na paikhaliba miyam gi ai pathorangi scheme amadi atai thabak thoram kaya gi matangda miyam da ningthi na khangan na bagi damak campaign na si pangthok pani mang na hai. OBC Morsa na masigi initiative si logjara kanda khoi Manipur gi na honorable chief minister gi magi sing makhara ta OBC Morsa ga pulla kanda Manipur de leiba khung da chatla kanda gimthong na chatla kanda BJP sarkar na pakhaliba adum scheme mayam mama ID OBC Morsa gi dagi bu oiro adagi atopa department dagi bu oiro singba praja lairba praja mayam na phangba ya scheme mayam mama praja mayam sire da khoi gi leiba scheme mayam bijara kanda mokhoi da madugi awareness phangala kanda madugi phangi na traga phangde habadugi chapchaba thabak oina implement tawnana ba khoi hona jabo program ma khagni ha na tanzania campaign asi khoi semai kendra gi sigumba tangkhong gi jaga sire da khoi praja yumthong khuding mukte yongna ba ha na khoi adu chachaba gi pandamni ha BJP Wabgai Mandal Nasu campaign Singasi Wabgai Tingal Lekai Community Hall da Hudoki Tha Sigi Tarukta Hokiba Raijatin Sinbatung Chathagadaba campaign Nasi Tha Sigi Taramari Pawa Chathagani Tauramasi Pradhan Mantri Narendra Modi na Luchingba Kendra Sarkar na Sahi Mapal Mapung Parak Pagamari Lainana Pangtokpani Tauramduda OBC Morsa Manipur gi President RK Nongdren Khomba Amadi MLA Dr. Usham Dibenshu Sharuk Yaki BJP Manipur Pradesh Linkhat Kibagi Kumon Thorongi Saruk Ama Oina Ngasi Central District BJP Manipur Pradesh na Nambul Turel Paring Sengdokre Thoramdugi Matangda Central District BJP Manipur Pradesh ki President Aribam Puinavanta Sharma Hai Mukhyamantri Nongthoma Birengi Pautak Matungina BJP Manipur Pradesh ki President A Sarda Devi na Luchingduna Turel Paring Sengdokpagi Thoramachi Pangthokpani Nambul Turel Luna na Thamnaba Miyam na Punna Hotnamina Bagi Tangai Phadabasu Mangna Panki National Students Union of India NSUI Manipur State ki Yankai Humdoi Shubha Foundation Day amasung flag hoisting thoram ngasi Imphal ki Congress Bhavanda pangthokre Malem gi mapham kayada ngasi Christian singna Easter Sunday ki thoram pangthokli Easter Sunday thoram ga mari leinana Rashtrapati Draupadi Murmu Uparashtrapati Jagdeep Dhankar amadi Pradhan Mantri Narendra Modi na miyam da yaifa paujal piri Maki Paujelda Rashtrapati na hai harau tayamba phungdokpagi kumai asi nungsi chanaba amasung marum apang oibagi khudam amasuni mangna hai Prabhu Jisu na asumbagi damak maki punsi kathokpaga loinana nungsiba amasung ngakpibagi paujel sandoklami Prabhu Jisu Krista na takpiramba lambida chatuna kunai asida mipung khudingmak na nungsiba amasung marum apang oibagi paujel sandoknabasu mangna hairi Maki Paujelda Uparashtrapati na hai senglaba Easter Sunday gi thoramasida Prabhu Jisu Kristana amuk hingalakpa du ningsing hali mangna hai masina awonba porakpa nungsiba amadi ngakpi bagi sakti adubusu nauhona ningsing hali Pradhan Mantri na numit asiga mari leinana pibam haki Paujelda hai asigumba thoidok hendokpa kumai asina kunaida nungsi chana bagi wakhalon hengat hali mangna hai kumai asina miyamda Tol tarba singbu mateng pangnaba amadi makhoi seba tawnabagi wakhalon su pokhali Malem gi atai mafam singaloina na Manipur da sungasi Christian singna Easter Sunday gi thoram pangthokli Prabhu Jisu Krista bu cross ta pangting duna halabatungda ngasi gi numit asira mahak amuk hingalakhibani ngasi ge yuk angan badagi miyam na church sing de satuna laison thoram pangthoknaki Senapati Ukhrul Tamenglong amasung
None Zila Nisingbada Nasi Easter Sunday Gi Thoram Pangthokli Numit asiga mari lainana piba paujelda Water Resources Relief and Disaster Management Pantry Wahengbam Newmaina Hai Easter Sunday na Aikhoina Awabgi Matungda Nungaiba Laki Haiba Wakalonda Ninghanaba Pokaloidabani Haibadu Ningsing Hali Sri Jang Hemlung Panmai Enmelena Narang Tamenglong Jilagi Dailong Ranganda Nature Tourism Haina Kangnaba Eco Tourism Hut Amasanga Kre Hut Asi Tourism na Akoibagi Pibam da Sokan Bagisang Hanta Naba Amadi Mapamdugi Oina Sakwat Papork Nabagi Pandam da Hangdokpani Thoram to the Wangang Bada Sri Jang Hemlung na Hai Eco Tourism Hut Asi Hangdokpana Tamenglong da Lam Koiba Mio Singlak Pagisang Hengat Halagani Manipuri Mahausadagi Layaklaba Wari Libagi Kalabu Raijasigi Mapandasu Hena Sakwat Hanabagi Damak Repertory of Wari Liba Manipurgi Barak Valley Branch Hangdokre Assamgi Kasar da Leba Saknai Wari Liba Hazari Mayum Shyam Kishore Sharmana Sababati Oiduna Pangtokiba Toramaduda Mioi Taramatwine Saba Executive Committee Yamasu Shyamki Repertory of Wari Liba Manipurgi Lamjing Makada Barak Valley Branch Manipuri Dance Academy Bon Tarapur Amasung Barak Museum in the Library na Punna Sinduna Ahanba Wari Liba Festival Tha Sigi Taramapal Dagi Kulhumdoi Pauba Bon Tarapurgi Barak Museum in the Library Complex ta Pangthok Nabasu Warep Lauki Didim Lambigi Malom Tuliaima Awang Ibudo Pakang Bagi Laisang Manaktagi Ngarang Numidang Wairam Pangkiba Nupi Asiba Haksang Adu Masak Kangdok Nabagi Damak Rims Kimokta Tamli Tha Sigi Taramatoi Paubada Haksang Asi Masak Taktuna Laura Drabadi Ain Gimatungina Aroiba Matong Pangthok Lagani Haina Nambol Police Ki Cherolamana Haidi All India Tribal Students Association Ki President Advocate Khamchin Pau Jau Matam Sangna Naram Labatungda Ngarang New Delhi Gi ILDS Hospital da Laikidre Mahak Tongan Tonganba Tribal Gi Social Organization Singi Pham Kayamaram Puramba Misakni Mahak Aroiba Matau Mangam Hayang Chursanpurgi Jau Bhengda Pangthokani Hairi Paugi Marak Thana Atenba Break Ama Tada, sidagi se. Sisi. Hoi hoi. Taidi. Yarani. Lupa samri yang khitare. Tadagi sibu fasai license amadi registration gadi pai bi ko. Ai sumadu logadabra Hoi no da tadagi danatana acha ta kamari leina ba haibadi retailer, distributor, packaging tawriba tungan ba food stall sing famliba. Acha thaki potlam sing asi mafam amadagi amada putuk pusin tawriba sing hotel, bar, restaurant famliba sing food delivery gi service piriba sing. Loina mag fasai gi license amadi registration logadaban. Masi paidraga mangjari bana kari. Fasai gi logo season aba yararoi. Customer sing na adom gi yoliba potlam sing adu da thajabasu watkani aduga adom gi lalon etik chakhatpagi lambida khurau thangadawribani ni tada. Fasai gi license to paidaba yadre bema. Soidana paibiyo tada. Paujen Jeriba, Food Safety Administration, Health Department, Government of Manipur. Tabiba Pawasi Akasvani Imphal Dagini Pradhan Mantri Narendra Modi na Hairi Mahausabu Yokatuna Thambahibasi Aikhogi Thaina Dagi Sanarakpana Laibak Asida Lamlaki Sa Uchek Amasung Akoibagi Phibam Ngak Senbagi Lamda Sauna Mahi Yanba Ngamli Maishuruda Ngasi Project Tiger gi Golden Jubilee Palan Thoram da Wangang Bada Sri Modi na Hai Laibak Asigi Tongan ba Kanglup Singi Chatnabi Oina Mahausa Amadi Kaibu Irat Thonibagi Thawong Leiri Ngasidi Bharata Asia da Phangba Samu Masi Amakak Panba Samu Ganda Kabo Kai Amasung Kai Masing Khwaidagi Yamna Leire Laibak Asigi Umangi Saruksu Barga Kilometer Lisingani Chani Hengale aduga Eco Sensitive Zone su Samri Marfutarukta Hengale Pradhan Mantri na Thoram Duda Bharat ta Kai Singi Haujik Oiba Phibam Amadi Lisingani Tarani Panda Kai Masing Lisingani Chamapal Humputaret Lairambachu Haujik Lisinga Humcham Humputareta Hengatpagi report Amasu Phongki Mahangna Sadan Bathingnaba Big Cat Conservation International Alliance Amasung Tiger Project ki commemorative coin Amasu Puthoki Big Cat Alliance na Malemda Kai Nongsa Kabo Kai Ungilamda Leiba Kabo Kai Puma
jagur amasung sitagi masing hengat hanbada sauna mateng pangli masina makoibu yokhatnabagi training research amadi thausil thorang kayada su puthokani केंद्र की गृह मंत्री अमित शाह की नुमित इनी की अरुणाचल प्रदेश खोंगचेट हयेंगदगी हौरगनी मांगना हयेंग राज्य दुगी अंजो जिला की ngамखै की खुल किबिटुदा वाइब्रेंट विलेजेस प्रोग्राम हौदोकनी मांगना किबिटुदा गोल्डन जुबली बॉर्डर इल्यूमिनेशन प्रोग्राम की मखादा साबा अरुणाचल प्रदेश सरकार की माइक्रो हाइडल प्रोजेक्ट मापलसु संगागनी प्रधानमंत्री नरेंद्र मोदी ने आकाशवाणी की थोंदा था खुदिंग की अरोइब नोमाइजिंग निमित्त संदोक्लिबा मन की बात थौरम था असिगी अरोइब नोमाइजिंग निमित्त चाम सुब तांकक यौरगनी थौरम असिगी तांकक चाम सुरकपग मरी लेनना आकाशवाणी ना प्रधानमंत्री ना मन की बात फोंदोखिबा वाफम सिंगी सरुक खरा निमित्त खुदिंग की ओइना अयुक अमसुंग नुमिदांग की पाउद संदोक्तुना ताहल्ली थौरम असिगी यांखै माथोइ सुब तांककता प्रधानमंत्री ना कुंभ मेला की मतंगदा फोंदोखिबा वाफम खरा कुंभ का स्वरूप विराट होता है जितना दिव्य उतना ही भव्य देश और दुनिया भर के लोग आते हैं और कुंभ से जुड़ जाते हैं कुंभ मेले में आस्था और श्रद्धा का जनसागर उमड़ता है एक साथ एक जगह पर देश विदेश के लाखों करोड़ों लोग जुड़ते हैं कुंभ की परंपरा हमारी महान सांस्कृतिक विरासत से पुष्पित और पल्लवित हुई है आकाशवाणी इम्फालदगी पाउ ताबिरी मालेमगी होमियोपैथी निमित्त का मरी लेनना हयेंग न्यू दिल्लीदा आयुष मंत्रालय ने सिंधुना विज्ञान की मिफम पांगथोकनी मिफम असिगी थिमदी होमियो परिवार सर्वजन स्वास्थ्य वन हेल्थ वन फैमिली हाइबसिनी मालेमगी होमियोपैथी निमित्त असि होमियोपैथी बु हौदोक्लंबा डॉक्टर क्रिस्टियन फेड्रिस सामुएल हेनेमन की मपोक पुंगन का मरी लेनना पांगथोकपनी मिफम असिदा होमियोपैथी की लमदा थिजन खोचिनबा क्लिनिकल एक्सपीरियंस थौसिल थौरांग अमदी लम असिदा कया यामना खुमांग चौसिलबगे हाइबने सिंबगी मतंगदा खनबा तोंगान तोंगानबा सेशन लैगनी मिफम असिना होमियोपैथी की तुंगी रोड मैप अमसु सेमगनी केंद्र की मपाल थौरम मंत्री डॉक्टर एस जयशंकर की उगांडा अमसुंग मोजाम्बिक की नुमित मंगानी की खोंगचेट हयेंगदगी हौरगनी माकी खोंगचेट की अहुबदा डॉक्टर जयशंकर ना हयेंग उगांडा थुंगनी मांगना उगांडा की मपान थौरम मंत्री अमदि अतै मंत्री कयागासु उनगनी डॉक्टर जयशंकर ना जिंजादा नेशनल फोरेंसिक साइंस यूनिवर्सिटी की ट्रांसिट कैंपस सु संगागनी मांगना उगांडा सरकार का याना वारोल अमसु सही तौनरबा याई डॉक्टर जयशंकर की मोजाम्बिक खोखनतना था असिगी 18 हौगनी भारत की मपाल थौरम मंत्री अमना मोजाम्बिक चटपा असि हंदकी असिना अहानबनी माकी खोंगचट असिदा मंत्रीना लेबाक अदुगी लुसिंगबा कयागो उनगनी अमसुंग जॉइंट कमीशन मीटिंग की मंगासुबा सेशनदा महाका मोजाम्बिक की विदेश मंत्री का पुण्य सभापति ओइमिनगनी जम्मू डिवीजन की पुंछ जिला की लाइन ऑफ कंट्रोल परिंगदा ngasi ayuk anganbada naronda changchinaba honarambagi thawong thingbaga loinana lanmina bharat lomda naronda changnaba honaramba pakistan macha ama hatkre aikoi gi jammu paumina hai ngasi nongalamdai pung 2 minute 15 aduaida terrorist ni chingnaba miyoi ahumna bharat lomda changnaba honaki lanmi gi PRO lieutenant colonel devender anantan hai पुंछ की लाइन ऑफ कंट्रोल परिंगी सिमना की संबंध मनाक्ता मियोय अहुमना भारत लोमदा लानसिनबा होनारखी मदु थिंगनबा लानमीना नोमई कापदा मियोय अमा सिखी अदुगा अतै मियोय सिंग अदुना उमंग लोमदा नाथोक्तुना सेनखी लानमीना मफम अदु क्वेश्चनदुना थी हुंबगी थबक चथखी अरोइबदा मरोइबा पाउ अमुखना बीजेपी ओबीसी मोर्चा नंगसी तोंगान तोंगान मफम कयादा खुंगंग चची युम युम चंगसी कैंपेन हौदोखरे मालेम गेति मफम सिंगलोइना मणिपुर दसुंगसी ईस्टर संडे की थौरम पांगथोकली प्रधानमंत्री नरेंद्र मोदी ने हाइरी महौसाबु योखतुना थंबा हाइबसी थाइनेदगी चटनारकपना लैबाक असिदा लमलकी सा उचेक अमसुंग अकोइबगी फिबम ngak chenbagi lamda chauna mahi yanba ngamli केंद्र की गृह मंत्री अमित शाह की नुमित निनी की अरुणाचल प्रदेश खोंगचट हयेंगदगी हौगनी अमसुंग मालेम की होमियोपैथी नुमित का मरी लेनना हयेंग न्यू दिल्लीदा आयुष मंत्रालय ने सिंधुना विज्ञान की मिफम पांगथोकनी पाउ लोइजरे।